ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯡꯃꯩ ꯀꯧꯕ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯡꯃꯩꯅ ꯐꯅ ꯍꯨꯔꯥꯟꯕ ꯍꯩꯔꯕꯁꯨ ꯃꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯅꯥ ꯂꯨꯄꯥꯗꯤ ꯍꯨꯔꯥꯟꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯇꯣꯡꯃꯩꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯇꯣꯡꯃꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯡꯃꯩꯗꯨ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯨꯝꯂꯝꯃꯤ꯫ ꯇꯣꯡꯃꯩꯒ ꯊꯕꯥꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ, ꯃꯃꯤꯡꯅ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯊꯕꯥꯒꯤ ꯂꯩꯕꯛꯁꯤꯕꯨ ꯀꯔꯤ ꯂꯩꯕꯛꯅꯣ? ꯅꯨꯄꯥ ꯐꯪꯏ, ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯍꯨꯔꯥꯟꯕ ꯑꯃꯗ ꯂꯩꯔꯨꯗꯅ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯆꯥꯅꯨꯄꯥ ꯃꯅꯞ ꯆꯣꯕꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯅꯤ, ꯑꯗꯨꯒꯅꯦ ꯆꯥꯒꯤꯒ ꯊꯛꯀꯤꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ꯫ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯂꯩꯇꯦ, ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯊꯕꯥꯅ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯡꯃꯩꯗꯨ ꯃꯈꯨꯠꯇ ꯃꯩꯔꯦꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯕꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕꯗ ꯍꯟꯗꯤ ꯍꯟꯕꯤꯔꯛꯂꯦꯗꯅ, ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯅꯈꯣꯡ ꯅꯈꯨꯠꯀ ꯊꯨꯗꯦꯛꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯀꯤꯔ ꯀꯤꯔ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯂꯗꯅ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕꯗꯨꯅ ꯀꯔꯤ ꯍꯨꯔꯥꯜꯂꯛꯂꯕ? ꯌꯨꯝ ꯌꯥꯝꯅ ꯐꯖꯕ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ, ꯑꯗꯨꯒꯗꯤ ꯌꯨꯝꯈꯛ ꯐꯖꯕ ꯑꯣꯏꯔꯝꯃꯤ, ꯁꯅꯥ ꯂꯨꯄꯥꯗꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯟꯁꯤ ꯁꯤ ꯑꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯕꯅꯤ꯫ ꯊꯕꯥ ꯁꯥꯎꯔꯥꯡꯅꯅ, ꯑꯣ, ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯂꯤꯁꯤꯗꯤ ꯃꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯦꯀꯣ? ꯃꯥꯏꯔꯦꯟꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯆꯦꯡ ꯂꯩꯇ꯭ꯔꯒꯅ ꯀꯅꯥꯗꯒꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯄꯨꯔꯒ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯀꯅꯥꯗꯒꯤ ꯄꯨꯗꯧꯔꯤꯒꯦ? ꯄꯨꯔꯒ ꯁꯨꯛꯆꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯄꯨꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯎꯕꯗꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯦ ꯍꯧ ꯊꯥꯗꯅ ꯆꯦꯟꯅꯔꯕꯅꯤ꯫ ꯅꯨꯄꯤ, ꯑꯩꯈꯣꯏꯁꯨ ꯋꯥꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯤ꯫ ꯍꯣ, ꯅꯨꯡꯉꯥꯏꯔꯛꯂꯅꯤ, ꯁꯣꯏꯗ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯕ꯫ ꯁꯣꯝꯗꯅ ꯆꯐꯨ ꯎꯌꯥꯟ ꯃꯤꯔꯥꯡ ꯊꯨꯔꯦ꯫ ꯍꯧꯖꯤꯛꯇꯅꯦ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯅꯗꯤ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯤ, ꯃꯗꯨꯒꯤ ꯇꯣꯡꯃꯩ ꯍꯥꯏꯕ ꯃꯤꯁꯦꯞꯄꯗꯨ ꯂꯩꯔꯨꯅꯨ ꯋꯥꯒꯅꯤ ꯍꯥꯏꯗꯅ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕꯗꯣ ꯏꯟꯖꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯑꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯇꯣꯡꯃꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯣꯝ ꯈꯪꯗꯅ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯡꯃꯩꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯕꯥꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗ ꯂꯣꯏꯔꯦ꯫ ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯂꯤꯕ꯭ꯔꯣ? ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯍꯟꯅꯤꯡꯗ꯭ꯔꯗꯤ ꯁꯦꯜ ꯊꯨꯝꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯁꯤꯜꯂꯛꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯁꯧꯗꯣ ꯂꯥꯡꯂꯣꯏꯌꯦ꯫ ꯇꯣꯡꯃꯩꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅ ꯏꯁꯧ ꯂꯥꯡꯃꯟꯗꯅ ꯑꯩꯁꯦ ꯗꯥꯎꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯁꯤꯔꯅꯦ? ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯂꯒꯅ ꯊꯕꯛ ꯋꯥꯅꯃꯨꯛ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕ꯫ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯗꯣ ꯈꯨꯔꯨꯝꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯡꯃꯩꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯇꯨꯝꯕ ꯍꯧꯒꯠꯄꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯒꯦ꯫ ꯍꯩ, ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯍꯥ, ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯒ ꯂꯩꯇꯦ꯫ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ꯫ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯊꯦꯝꯕꯨꯡ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯆꯥꯛ ꯂꯥꯝꯃꯤ ꯏꯃꯥ, ꯆꯥꯛ ꯄꯤꯌꯣ꯫ ꯍꯣ, ꯅꯄꯥꯗ ꯍꯥꯏꯌꯣ, ꯅꯄꯥꯗ ꯆꯠꯂꯣ, ꯅꯄꯥꯗ ꯍꯥꯏꯁꯨ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯗꯥꯏꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯗꯗꯨꯅ ꯐꯝꯂꯤ꯫ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯊꯦꯝꯕꯨꯡ ꯆꯥꯛ ꯂꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯈꯨꯠꯇ ꯑꯆꯥꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯔꯤꯕꯗꯨ ꯊꯦꯝꯕꯨꯡꯅ ꯎꯔꯝꯃꯤ꯫ ꯑꯆꯥꯄꯣꯠꯇꯨ ꯎꯕꯗ ꯊꯦꯝꯕꯨꯡꯗꯨ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯌꯣꯠꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯉꯥꯡꯗꯨꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯇꯨ ꯊꯦꯝꯕꯨꯡꯅ ꯃꯨꯟꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯉꯥꯡꯗꯨ ꯊꯦꯝꯕꯨꯡꯅ ꯑꯆꯥꯄꯣꯠ ꯃꯨꯟꯈꯤꯕꯗꯨꯗ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯑꯉꯥꯡꯗꯨ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯇꯥ ꯊꯦꯝꯕꯨꯡꯅ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯣ ꯃꯨꯟꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ꯫ ꯊꯦꯝꯕꯨꯡꯅ ꯏꯁꯥꯒꯤ ꯑꯆꯥꯄꯣꯠ ꯃꯨꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯗꯣ, ꯈꯪꯅꯤꯡꯗꯅ ꯑꯗꯨꯗꯤ ꯃꯥ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯒ ꯃꯃꯥꯗꯨꯒ ꯊꯦꯝꯕꯨꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯊꯕꯥꯗ ꯁꯥꯎꯔꯥꯡꯗꯅ ꯌꯦꯡꯗꯨꯅ,
ꯀꯩꯅꯣ ꯏꯆꯦ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯒꯤ ꯏꯆꯥ ꯊꯦꯝꯕꯨꯡꯗꯣ ꯏꯆꯦ ꯍꯣꯏꯅ ꯀꯩꯝꯇ ꯋꯥꯔꯛꯄꯤꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯦ ꯑꯃꯨꯛ? ꯍꯣꯏ ꯏꯆꯦꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯆꯥꯄꯣꯠ ꯃꯨꯟꯕ ꯆꯦꯟꯈ꯭ꯔꯦ. ꯏꯆꯦꯒꯤ ꯏꯆꯥꯗꯣ ꯈꯔ ꯋꯥꯔꯛꯄꯤꯌꯨ. ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯗꯤ ꯑꯆꯥꯄꯣꯠ ꯑꯃꯒꯤ ꯑꯣꯏꯔꯦ. ꯀꯌꯥꯝ ꯇꯥꯡꯕ ꯑꯆꯥꯄꯣꯠꯅꯣ? ꯑꯩꯈꯣꯏ ꯊꯦꯝꯕꯨꯡꯅ ꯃꯨꯟꯈꯤ ꯍꯥꯏꯔꯤꯕꯗꯨꯕꯣ 4-5 ꯑꯗꯨꯝ ꯁꯤꯡꯒꯦꯅꯦ. ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯁꯥꯎꯅ, ꯏꯆꯦ ꯀꯔꯤꯅꯣꯗ? ꯅꯆꯥ ꯐꯠꯇꯕꯗꯣ ꯉꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯆꯦꯅ ꯀꯟꯈꯠꯂꯤꯕꯗꯨꯕꯣ? ꯃꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯆꯥꯄꯣꯠꯇꯣ ꯁꯤꯡꯉꯨ ꯍꯥꯏꯒꯦ ꯂꯥꯛꯄ ꯅꯠꯇꯤꯌꯦ. ꯏꯆꯦꯒꯤ ꯅꯆꯥꯗꯣ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ. ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒꯅꯦ ꯈꯠꯅꯕ ꯍꯧꯕꯤꯔꯅꯨ. ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯖꯥꯠꯅꯤ. ꯊꯕꯥꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ, ꯃꯃꯥꯁꯤꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯌꯥꯝ ꯐꯅꯤꯒꯦ? ꯕꯦꯝꯃ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯣꯏꯁꯤ. ꯂꯥꯛꯑꯣ. ꯏꯃꯥ ꯏꯆꯥꯗꯅꯦ ꯐꯠꯇꯕ ꯃꯍꯤꯛꯁꯦ ꯑꯃꯨꯛ ꯂꯧꯅꯔꯒꯅꯤ. ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯉꯥꯡꯗꯨꯒ ꯃꯃꯥꯗꯨꯒꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ. ꯇꯣꯃꯩꯗꯨ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯖꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯉꯛꯏ. ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ. ꯇꯣꯃꯩꯗꯨ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯁꯅꯥ ꯈꯔꯒ ꯁꯦꯜ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯣꯃꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯇꯣꯃꯩꯅ ꯁꯅꯥꯒ ꯁꯦꯜꯁꯤꯡꯗꯨꯒ ꯐꯤꯝꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯕꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ. ꯇꯣꯃꯩꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ. ꯊꯕꯥꯁꯨ ꯍꯧꯒꯠꯂꯛꯏ. ꯍꯣ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯅ? ꯅꯨꯄꯤ ꯌꯦꯡꯉꯨꯇꯣ. ꯁꯅꯥ ꯁꯦꯜꯁꯨ ꯌꯥꯎꯋꯦ ꯇꯨ. ꯁꯅꯥꯒ ꯁꯦꯜꯒꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯂꯝꯃꯤ. ꯅꯨꯄꯥ, ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯅꯥꯅꯣ? ꯑꯩꯅ ꯌꯨꯝ ꯑꯃꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ. ꯊꯕꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯅꯨꯄꯥ, ꯁꯨꯃꯥꯏꯅ ꯍꯨꯔꯥꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯕꯒꯤ ꯏꯆꯧ ꯂꯥꯡꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯑꯗꯨ ꯅꯨꯄꯥ, ꯍꯌꯦꯡꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ. ꯉꯥ ꯊꯣꯡꯕ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ. ꯍꯣꯏ ꯅꯨꯄꯤ, ꯆꯥꯁꯤ ꯆꯥꯁꯤ. ꯅꯨꯄꯥ, ꯅꯪꯁꯨ ꯋꯥꯔꯝꯂꯒꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ. ꯇꯨꯝꯗꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ. ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯒꯦ. ꯑꯁꯨꯝꯅ ꯇꯣꯃꯩꯁꯨ ꯇꯨꯝꯂꯝꯃꯤ. ꯅꯣꯡꯉꯥꯟꯕꯒ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯈꯤꯕꯒꯤ ꯄꯥꯎꯅ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯜꯂꯝꯃꯤ. ꯇꯣꯃꯩꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ. ꯇꯣꯃꯩꯗꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯗꯨ ꯈꯨꯔꯨꯝꯂꯝꯃꯤ. ꯁꯅꯥ ꯂꯨꯄꯥ ꯈꯔ ꯈꯔ ꯍꯨꯔꯥꯟꯕ ꯉꯝꯂꯝꯃꯤ. ꯇꯣꯃꯩꯒꯤ ꯏꯃꯨꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯏ. ꯊꯕꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯁꯤꯡꯗꯨ ꯁꯤꯖꯤꯟꯗꯨꯅ ꯃꯤꯉꯣꯟꯗ ꯂꯦꯟꯅꯔꯝꯃꯤ. ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯆꯦ ꯊꯕꯥꯗꯨꯗꯤ ꯁꯅꯥꯅ ꯄꯨꯛ ꯌꯥꯝ ꯌꯣꯝꯈ꯭ꯔꯦꯅꯦ. ꯍꯣꯏ ꯌꯣꯝꯂꯕꯅꯤ ꯌꯣꯝꯂꯕꯅꯤ. ꯃꯉꯛꯇꯨꯁꯨ ꯍꯥꯏꯒꯠꯄ ꯌꯥꯗ꯭ꯔꯕꯅꯤ. ꯏꯆꯦ, ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯏ. ꯏꯇꯩ ꯇꯣꯃꯩ ꯍꯥꯏꯔ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯕ ꯅꯠꯇꯦ. ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯅꯣ? ꯁꯅꯥꯒ ꯆꯥꯗꯅ ꯍꯥꯎꯕꯒ ꯆꯥꯗꯅ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯄꯣꯠ ꯃꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯇꯣꯃꯩꯅ ꯍꯨꯔꯥꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯥꯒꯤ ꯇꯣꯃꯩ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯁꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ. ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ, ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯏ. ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯁꯦ ꯊꯨꯃꯟꯈ꯭ꯔꯦ. ꯍꯣꯏ ꯏꯕꯦꯝꯃ, ꯁꯤ ꯋꯥꯁꯦ ꯅꯪ ꯑꯩꯅ ꯍꯥꯏꯅꯔꯕꯁꯨ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ. ꯃꯥꯒꯤ ꯊꯕꯥ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯈꯠꯅꯕ ꯌꯥꯝ ꯀꯤꯗꯕꯅꯤ, ꯌꯥꯝ ꯇꯟꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯅꯩꯁꯦ ꯍꯦꯛ ꯇꯥꯕꯗ ꯄꯥꯎꯍꯣꯡꯕꯅꯦ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ. ꯍꯥꯏꯔꯣꯏꯗ ꯏꯆꯦ, ꯑꯩꯅ ꯍꯦꯟꯅ ꯏꯆꯦ ꯊꯕꯥꯗꯨ ꯀꯤ. ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯁꯣꯝꯗ ꯇꯣꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯍꯨꯔꯥꯜꯂꯨꯔꯒꯦ. ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕꯗꯤ ꯈꯪꯅꯔꯛꯄꯁꯨ ꯌꯥꯏ. ꯍꯣꯏ ꯅꯨꯄꯥ, ꯈꯨꯜ ꯑꯁꯤꯗꯤ ꯁꯦꯟ ꯄꯥꯏꯕꯁꯨ ꯄꯥꯛꯅ ꯂꯩꯇꯕꯅꯤ. ꯊꯪꯅꯕ ꯈꯨꯜꯗꯗꯤ ꯁꯦꯟ ꯄꯥꯏꯕ ꯌꯥꯝꯅ ꯂꯩꯕꯅꯤ. ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯍꯨꯔꯥꯟꯕꯅꯅꯦ ꯍꯦꯟꯅ ꯐꯔꯅꯤ ꯅꯨꯄꯥ. ꯑꯩꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯐꯖꯕꯝ ꯁꯥꯔꯗꯧꯅꯤ. ꯁꯤꯗꯒꯤꯗꯤ ꯅꯪꯒ ꯏꯆꯥꯒꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯃꯗꯧꯅꯤ. ꯅꯨꯄꯥ, ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯅꯤꯡꯉꯤ. ꯇꯣꯃꯩ ꯅꯣꯛꯂꯒ, ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤꯅ ꯅꯨꯄꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ. ꯇꯣꯃꯩꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯇꯨꯅ ꯍꯨꯔꯥꯟꯕꯃꯨꯛ ꯍꯧꯔꯝꯃꯤ. ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯊꯕꯥꯗꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯅꯣꯡꯃ ꯇꯣꯃꯩꯅ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯃꯅ ꯎꯔꯝꯃꯤ. ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯃꯁꯤ ꯍꯨꯔꯥꯟꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ. ꯃꯁꯛꯁꯦ ꯍꯨꯔꯥꯟꯕ ꯃꯥꯜꯂꯦ. ꯇꯣꯃꯩꯁꯨ
ꯌꯨꯝꯕꯨꯗꯨꯅ ꯎꯈꯤꯕꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯌꯨꯝꯕꯨꯗꯨꯁꯨ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯂꯥꯎꯔꯤꯉꯩ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯇꯣꯃꯩꯗꯨ ꯃꯐꯝꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯨꯁꯨ ꯇꯣꯃꯩꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯥꯟꯅꯔꯛꯏ꯫ ꯇꯣꯃꯩꯗꯨ ꯆꯦꯟꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯤꯁꯤꯡꯁꯨ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯅꯦ, ꯃꯣꯏꯅ ꯐꯪꯈ꯭ꯔꯕꯗꯤ ꯑꯩ ꯐꯖꯅ ꯇꯣꯠꯈ꯭ꯔꯅꯤ, ꯃꯣꯏꯅ ꯐꯪꯗꯅꯕ ꯀꯟꯅ ꯆꯦꯜꯂꯒꯦ꯫ ꯇꯣꯃꯩꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯤꯗꯤ ꯁꯨꯔꯨꯡꯅꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡꯁꯤꯗ ꯍꯦꯛꯇ ꯂꯣꯠꯂꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏꯅ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯇꯣꯃꯩꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯇꯣꯃꯩꯗꯨ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯃꯩꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯣꯏꯃꯥ, ꯑꯁ ꯁꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯩꯗꯨ ꯁꯨꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯈꯨꯗꯤ ꯊꯤꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯎꯒꯤ ꯎꯄꯨ ꯃꯆꯥ ꯑꯃ ꯃꯈꯨꯝ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯣꯃꯩꯅ ꯎꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯈꯜꯂꯤ, ꯀꯔꯥꯏꯗꯒꯤ ꯎꯒꯤ ꯎꯄꯨ ꯃꯆꯥꯅꯣ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ? ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯒ ꯌꯥꯎꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ, ꯎꯄꯨꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯩꯅ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯎꯄꯨꯗꯨ ꯍꯥꯡꯂꯨꯕꯗꯗꯤ ꯈꯣꯡꯎꯞ ꯑꯅꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯈꯜꯂꯤ, ꯁꯅꯥ ꯌꯥꯎꯔꯝꯒꯗ꯭ꯔꯅ ꯍꯔꯥꯎꯔꯒ ꯁꯤꯗꯤ ꯈꯣꯡꯎꯞꯅꯤꯗꯅ, ꯀꯩꯝꯇ ꯌꯥꯎꯔꯝꯗꯕꯕꯨꯗꯤ ꯈꯣꯡꯎꯞ ꯌꯥꯎꯔꯝꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ, ꯈꯣꯡꯎꯞꯁꯦ ꯇꯣꯡꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯩꯗꯨ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯇꯣꯡꯂꯝꯃꯤ꯫ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯐꯟ ꯆꯣꯡꯉꯤ꯫ ꯑꯗꯨꯝꯅ ꯆꯣꯡꯂꯨꯕꯗꯨꯗ ꯇꯣꯃꯩꯗꯨ ꯇꯞꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯇꯣꯃꯩꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯈꯣꯡꯎꯞ ꯅꯠꯇꯦꯗꯅ, ꯁꯤꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯡꯎꯞꯅꯤꯗꯅ, ꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯔꯣꯏ, ꯍꯨꯔꯥꯟꯕꯒꯤ ꯂꯥꯏꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ꯫ ꯇꯣꯃꯩꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯃꯤꯁꯤꯡꯗꯨꯗ ꯀꯔꯦꯝꯅꯗꯨꯅ, ꯉꯝꯃꯗꯤ ꯑꯩꯕꯨ ꯇꯥꯟꯅꯖꯔꯣ, ꯅꯣꯏꯅ ꯑꯩꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯟꯅꯔꯕꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯩꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯄꯥꯏꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯁꯣꯝꯅ ꯇꯣꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯨꯃꯨꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯀꯅꯥꯝꯇꯅ ꯐꯥꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯉꯣ, ꯀꯣꯅꯨꯡꯗꯗꯤ ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯅꯨꯄꯤ, ꯇꯞꯅ ꯇꯧꯁꯦ, ꯀꯣꯅꯨꯡꯗꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯍꯥꯊꯨ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨ ꯅꯨꯄꯤ, ꯅꯪꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯊꯤꯔꯝꯃꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯖꯔꯦ, ꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯐꯖꯔꯤꯕ, ꯅꯍꯥꯟꯋꯥꯏꯅ ꯂꯥꯏꯔꯕꯒꯤ ꯊꯤꯕ, ꯁꯦꯟꯕꯨ ꯂꯩꯔꯗꯤ ꯁꯛ ꯊꯤꯔꯁꯨ ꯐꯖꯍꯟꯕ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯂꯤ꯫ ꯇꯣꯃꯩꯅ ꯍꯦꯛ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯤꯕ ꯈꯨꯜ ꯑꯗꯨꯗ ꯄꯣꯏꯔꯩ ꯀꯧꯕ ꯇꯦꯟ ꯀꯥꯞꯄ ꯌꯥꯝꯅ ꯄꯥꯝꯕ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯏꯕꯣꯆꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯆꯧ ꯂꯧꯃꯤꯅꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯪꯂꯥꯟꯗꯤ ꯑꯐꯥꯎꯕ ꯇꯦꯟ ꯀꯥꯞꯄ ꯑꯃ ꯑꯣꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯧꯅꯗꯤ ꯃꯆꯥꯅ ꯈꯜꯂꯤꯕꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯏꯕꯣꯆꯧꯅ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯕꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯅꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯇꯦꯟꯗꯨ ꯄꯨꯗꯨꯅ ꯍꯩꯅꯧ ꯍꯦꯛꯂꯤ꯫ ꯏꯕꯣꯆꯧꯅ ꯃꯆꯥꯅꯨꯄꯥ ꯌꯦꯡꯗꯨꯅ, ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯨꯁꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯇꯦꯟ ꯀꯥꯞꯇꯨꯅ ꯍꯩꯅꯧ ꯍꯦꯛꯇꯨꯅ ꯑꯃꯨꯛ ꯂꯩꯔꯦ, ꯃꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯔꯁꯤꯒꯦꯅꯦ? ꯕꯥꯕꯥ, ꯑꯩ ꯂꯧ ꯎꯅꯤꯡꯗꯦ, ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯑꯐꯥꯎꯕ ꯇꯦꯟ ꯀꯥꯞꯄ ꯑꯃ ꯑꯣꯏꯕꯗꯨꯅꯤ꯫ ꯍꯩ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯃꯄꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯤꯖꯣꯏꯗꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯕꯣꯆꯧ, ꯑꯩꯁꯤ ꯅꯪ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ, ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ꯫ ꯃꯥꯗꯤ ꯀꯅꯥꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯔꯥ? ꯃꯥꯅꯤ ꯇꯥꯗ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅꯤ꯫ ꯇꯥꯗꯅ ꯑꯩꯒ ꯎꯅꯅꯤꯡꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯗ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯅꯪꯅ ꯈꯔ ꯇꯧꯔꯣ, ꯇꯥꯗꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ꯫ ꯅꯪ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗ꯫ ꯇꯥꯗ, ꯑꯩꯗꯤ ꯃꯤꯒꯤ ꯂꯧ ꯁꯨꯒꯗꯕꯁꯨ ꯈꯔ ꯋꯥꯠꯂꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯅ ꯑꯩ ꯊꯥꯔꯛꯂꯒꯦ꯫ ꯄꯣꯏꯔꯩ ꯃꯄꯥꯗ ꯌꯦꯡꯗꯨꯅ, ꯕꯥꯕꯥ, ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯗꯤ ꯇꯦꯟ ꯀꯥꯞꯄ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ꯫ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯖꯣꯏ ꯅꯣꯛꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯦꯟ ꯀꯥꯞꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯏꯪꯈꯣꯜꯗꯣ ꯂꯩꯕꯥꯛ ꯇꯧꯅꯦ, ꯃꯥꯃꯅ ꯅꯪꯒꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ,
ꯇꯦꯟ ꯀꯥꯞꯂꯒ ꯄꯨꯛ ꯊꯟꯒꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯅ ꯄꯣꯏꯔꯩꯕꯨ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯃꯩꯗꯨ ꯌꯨꯝ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕꯗꯨ ꯃꯪꯒꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯈꯔ ꯁꯥꯗꯨꯅ ꯊꯝꯕꯗꯨ ꯇꯣꯃꯩꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯪꯒꯤꯗꯨ ꯎꯔꯕꯁꯨ ꯇꯣꯃꯩꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯨꯅ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯒꯗꯨ ꯁꯅꯥꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯗꯨꯗ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯆꯪꯉꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯀꯞꯇꯨꯅ ꯂꯩꯇ ꯂꯩꯇ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯖꯕ ꯁꯅꯥꯁꯤꯡꯗꯣ ꯐꯠꯇꯕ ꯍꯨꯔꯥꯟꯕꯗꯨꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤꯒꯨꯝ ꯅꯪꯁꯨ ꯋꯥꯕ ꯑꯣꯏꯌꯨꯀꯣ, ꯅꯪꯁꯨ ꯋꯥꯕ ꯑꯣꯏꯌꯨ꯫ ꯅꯨꯄꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯌꯥꯔꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯌꯦꯡ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯦꯛꯇ ꯋꯥꯀꯠꯂꯨꯔꯁꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯅ ꯐꯔꯅꯤ, ꯏꯅꯤꯡꯊꯧꯗ ꯍꯦꯛꯇ ꯋꯥꯀꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯠꯇꯨꯅ ꯑꯄꯥꯏꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯗꯨ ꯐꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯖꯥꯎꯅ ꯏꯇꯥꯎ, ꯉꯔꯥꯡꯗꯤ ꯈꯨꯔꯥ ꯃꯪꯒꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯗꯅ ꯁꯅꯥ ꯈꯔ ꯊꯝꯕꯗꯣ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯊꯣꯝꯕꯅ ꯈꯨꯔꯥ ꯃꯪꯒꯤꯗꯣ ꯏꯟꯗꯣꯝꯆꯥ ꯇꯣꯝꯕꯤꯒ ꯌꯥꯝ ꯀꯞꯍꯧꯕꯅꯦ, ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯄꯣꯏꯔꯩꯅ ꯑꯩꯈꯣꯏ ꯍꯨꯔꯥꯟꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯅꯕ ꯍꯣꯠꯅꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯏꯇꯥꯎ, ꯀꯔꯝꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯗꯣꯏꯅꯣ? ꯇꯦꯟ ꯀꯥꯞꯄꯒ ꯍꯨꯔꯥꯟꯕ ꯐꯥꯕꯒ ꯌꯥꯝ ꯈꯦꯠꯅꯩ꯫ ꯍꯨꯔꯥꯟꯕꯗꯨꯁꯨ ꯑꯆꯝꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯑꯄꯥꯏꯕ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯃꯨꯖꯥꯎꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯨꯔꯥꯟꯕꯗꯨꯅ ꯄꯥꯏꯕ ꯉꯝꯂꯤꯕꯗꯣ ꯃꯥꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨꯅ ꯃꯥꯜꯂꯤ꯫ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯃꯥ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨ ꯐꯥꯕ ꯉꯝꯕ ꯃꯤꯗ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯍꯜꯂꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯃꯥꯒ ꯊꯦꯡꯅꯕ ꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯩꯕꯥꯛ ꯇꯧꯕꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯐꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯣꯏꯔꯩꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯋꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨ ꯅꯠꯇꯅ ꯇꯣꯃꯩ ꯍꯣꯏꯒꯤ ꯈꯨꯜꯗꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯕꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ, ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯐꯪꯉꯦ ꯍꯥꯏꯅꯩꯌꯦ꯫ ꯅꯨꯄꯤ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ? ꯀꯩꯊꯦꯜꯗ ꯍꯥꯏꯅꯍꯧꯏ꯫ ꯅꯨꯄꯥ, ꯌꯨꯝ ꯑꯗꯨ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯂꯨꯆꯣꯕ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯤ ꯌꯨꯝ ꯑꯗꯨ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯣꯃꯩꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯃꯩ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯄꯣꯏꯔꯩꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯇꯦꯟꯗꯨ ꯃꯥꯁꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯎꯄꯨꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯥꯟꯕ ꯈꯔ ꯂꯩꯕꯗꯨ ꯇꯣꯃꯩꯅ ꯎꯔꯝꯃꯤ꯫ ꯇꯣꯃꯩꯅ ꯐꯤ ꯑꯃꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯣꯏꯔꯩꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯣꯏꯔꯩꯗꯨ ꯇꯣꯃꯩꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕ, ꯉꯁꯤꯗꯤ ꯅꯪ ꯀꯔꯥꯏꯗ ꯅꯥꯊꯣꯛꯇꯨꯅ ꯆꯦꯟꯒꯗꯧꯔꯤ? ꯇꯣꯃꯩꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯄꯣꯏꯔꯩꯁꯨ ꯇꯣꯃꯩꯕꯨ ꯇꯥꯟꯅꯗꯨꯅ ꯇꯣꯃꯩꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯃꯩꯒꯤ ꯇꯦꯟ ꯀꯥꯞꯂꯝꯃꯤ꯫ ꯇꯣꯃꯩꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯃꯩꯒꯤ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯕꯗ ꯃꯩ ꯆꯥꯛꯂꯝꯃꯤ꯫ ꯈꯣꯡꯎꯞ ꯑꯗꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯇꯣꯃꯩꯗꯨ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯃꯩꯗꯨ ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯄꯣꯏꯔꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯐꯥꯔꯝꯃꯤ꯫ ꯇꯣꯃꯩ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯖꯔꯣꯏ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯎꯇꯨꯛ ꯋꯥꯇꯨꯛ ꯄꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯇꯣꯃꯩꯗꯤ ꯃꯤꯌꯥꯝꯅ ꯎꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯍꯥꯟ ꯃꯈꯩ ꯈꯨꯜ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯜꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯃꯁꯤ ꯅꯨꯄꯥꯁꯤ ꯍꯥꯠꯇꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯍꯟꯗꯨꯅ ꯗꯟꯗꯤ ꯄꯤꯍꯟꯁꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ
ꯌꯥꯏ ꯄꯤꯍꯜꯂꯁꯤ ꯑꯁꯨꯝꯅ ꯇꯣꯃꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯇꯣꯃꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯔ ꯁꯅꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯍꯨꯔꯥꯟꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯣꯏꯔꯩꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯐꯥꯖꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯍꯨꯔꯥꯟꯕꯁꯤꯕꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯄꯣꯏꯔꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯒꯤ ꯊꯧꯅꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯊꯥꯒꯠꯂꯤ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯄꯣꯏꯔꯩꯒꯤ ꯃꯄꯥ ꯏꯕꯣꯆꯧꯁꯨ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯁꯦꯅꯥꯄꯇꯤ ꯍꯥꯞꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯄꯣꯏꯔꯩꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯞꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯅ ꯄꯣꯏꯔꯩꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯌꯥꯝꯅ ꯍꯩꯕꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯤꯔꯣꯜꯂꯣꯟꯕ ꯎꯆꯦꯛ ꯑꯃꯅ ꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯂꯤꯕꯤ ꯅꯨꯄꯤꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯗꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯄꯥꯎ ꯑꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯄꯨꯗ ꯇꯝꯂꯕꯗꯤ ꯑꯩꯒꯤ ꯃꯄꯨꯗꯣ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯗꯤ ꯄꯥꯎ ꯑꯁꯦ ꯑꯩꯒꯤ ꯃꯄꯨꯗ ꯇꯝꯂꯨꯔꯒꯦ ꯎꯆꯦꯛ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯂꯩꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯄꯥꯎꯒꯨꯝꯕ ꯇꯝꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯁꯤ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯒ ꯍꯥꯏꯅꯔꯝꯃꯤ ꯁꯣꯝꯅ ꯄꯣꯏꯔꯩꯗꯨ ꯂꯥꯟꯃꯤ ꯈꯔꯗ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯤꯔꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯄꯣꯏꯔꯩꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯄꯣꯏꯔꯩꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯊꯥꯖꯃꯥꯟꯕꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯀꯅꯥꯗꯁꯨ ꯌꯦꯡꯗꯦꯗ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯁꯦ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯦꯡꯂꯤꯕꯗꯣ ꯂꯩꯗ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ ꯄꯣꯏꯔꯩꯗ ꯌꯦꯡꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯦ ꯅꯣꯏꯁꯨ ꯑꯩꯗꯤ ꯀꯩꯒꯤ ꯁꯦꯅꯥꯄꯇꯤ ꯄꯣꯏꯔꯩꯗ ꯌꯦꯡꯒꯗꯧꯔꯤꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯦꯅꯥꯄꯇꯤ ꯄꯣꯏꯔꯩꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕ ꯈꯪꯉꯤ ꯁꯦꯅꯥꯄꯇꯤ ꯄꯣꯏꯔꯩꯁꯦ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯗꯨ ꯂꯩꯕꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯉꯥꯎꯅꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕꯤ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤꯗꯨ ꯁꯨꯝꯁꯤꯗ ꯇꯣꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯆꯪꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤꯗꯨꯅ ꯎꯆꯦꯛ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯎꯔꯝꯃꯤ ꯂꯥꯟꯃꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯅꯨꯕꯤꯗꯨꯅ ꯂꯥꯟꯃꯤꯗꯨꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯝꯃꯤ ꯂꯥꯟꯃꯤ ꯑꯃ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯅꯝꯕꯗꯨ ꯂꯥꯟꯃꯤꯗꯨꯕꯨ ꯎꯔꯝꯃꯤ ꯂꯥꯟꯃꯤꯗꯨꯒꯤ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯏꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯏꯇꯥꯎꯒꯤ ꯈꯣꯡꯁꯦ ꯄꯨꯜꯂꯒ ꯊꯝꯂꯝꯂꯤꯕꯅꯣ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯗꯨꯗꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯁꯤ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯅꯕ ꯂꯥꯟꯃꯤ ꯊꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯣꯏꯔꯩꯁꯨ ꯇꯥꯔꯝꯃꯤ ꯄꯣꯏꯔꯩꯁꯨ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯔꯪ ꯃꯅꯨꯡ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯉꯛꯅ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨꯅ ꯅꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯁꯔꯪ ꯃꯅꯨꯡꯗꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯤ
ꯃꯔꯝ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖ ꯄꯨꯝꯕ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯅ ꯂꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯌꯥꯝ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯏꯕꯣꯛꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯁꯨꯅ ꯄꯤꯖꯒꯦ ꯊꯥꯖꯃꯥꯟꯕꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨꯅ ꯇꯥꯕꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯅꯕ ꯇꯧꯔꯤꯉꯩ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯥꯗ ꯇꯦꯟ ꯃꯔꯨ ꯑꯃꯅ ꯄꯥꯜꯂꯝꯃꯤ ꯃꯗꯨ ꯐꯠꯇ꯭ꯔꯕꯤ ꯍꯅꯨꯕꯤꯗꯨ ꯇꯦꯟꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯇꯦꯟ ꯀꯞꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯣꯏꯔꯩ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯐꯠꯇ꯭ꯔꯕꯤ ꯃꯤꯇ꯭ꯔꯪ ꯇꯧꯕꯤ ꯍꯅꯨꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯄꯣꯏꯔꯩꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯄꯣꯏꯔꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯄꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯦꯅꯥꯄꯇꯤ ꯄꯣꯏꯔꯩ ꯅꯪꯅ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯁꯦ ꯄꯤꯔꯕꯅꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯒ ꯊꯥꯖꯃꯥꯟꯕꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯥꯖꯃꯥꯟꯕꯤꯒ ꯄꯣꯏꯔꯩꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩꯒ ꯊꯥꯖꯃꯥꯟꯕꯤꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ